Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki na Paite Macha Amasu soikhibadagini hairi lupa lakh 5 da yasinnakhre hairi adubu nahasingdi sauna hauri hairi location singhat. Nagagi yum sabada Kuki na thingjilakpaga loinana Nagagi yum kaisu thugaibikre hairi. Kuki ga Naga ga umkhatnakhre. Senapatida liangmaigi yum ama thugaibiramle hairi yum thugaiba loigra wari sanase hairakpagi Mei Hwna Saore Kanglaipa apunmo kholaug update gi lokhochorake konsa khulnaga village ta liangmai naga nupi ama Kuki na fokhiba adu yaningda wa phongdok tuna Kuki gi mathakta chotharakpa indefinite one ngasi sumakha chathari numit nifu tare suraklabasu Kamal Babu gi langla langjin puthokpa ngamdre inquiry committee gi ani suba report pikhalakre kumja 2024 gi November 15 da laima khongda laiba Indian Army gi 57 suba mountain division gi campus manungda thabak suba changkhibadagi mafam khangdana mangkhiba Assam gi Kasar district ki Gozaipur Kholdagi Laishram Kamal Babu gi langla langjil ngasi fawa puthokpa ngamdri Kamal Babu mangkhibagi matangda mahaki manau nupa Laishram Brajabasi na High Court of Manipur da tharakhiba writ petition gi matungina court na direction piduna semkhiba Kangpopi district ki deputy commissioner na luchingba inquiry committee gi ani suba report su court ta langkhalakre inquiry committee gi maikai degi 2024 gi December 19 da ahanba report lankhatkhi December 19 da court na pikhiba Directive ki matung ina kumja 2024 ki December 10 dagi chotliba January tha asigi tang 15 fauba winter vacation orebasu vacation gi manungda December 10 ta hanba vacation base pangthokhi madugi matung tha asigi haukiba tang 3 ta ani suba vacation base pangthokhiba aduda inquiry committee ki maikai dagi makha taba report pikhalakre hairi adumoinama report adugi chapchaba warol khangba ngamdrabasu Kamal Babu mangkhibagi matangda asengba ma puthokpa ngamdri Case asi makha tana tha asigi tang 22 da amuk khananaba matam lepki Kamal Babu gi langla langjil su hauzik fawba khangba ngamdana leiribani